Manipur Civil Service Combined Competitive Examination 2022 da mai falak sanau luksa nungsim mayon but harau taram no opa amadi thagat pa phongdo pagi thoram ama Kapam Village Authority na sinduna ngasi Sandel District ki manung channa laiba Thomas Memorial Hall Kapam da pangthokre ngasi pangthokiba thoram aduda thoram gi akhanaba leiting sing oina President Thimjit Tin Buzur Lorke Mayon Naga Student Union Fabiola Senior President Kapam Larsang Sanowo Lurke Kapam Village Women Society Manden Margaret Sara President Buzur Sano Rika Mayon Women Organization Tiningsa Nungsin President Buzur Anchung Pu Mayon Naga Council Fences Senior Chief Chairman Kapam Village Authority Nelson Ngauruo Mayon Amadi Blessing Minister Waina Philia Ngauruo Pastor KBC Ais na Saru Yaki Thoram Aduga Mari Lenana MPS Sina Loba Examination da Mai Paglak Labi Luksa Nungsim Mayon na Fundokibada Aikoina Punsida Pandam Amat Thamduna Akang kan bagalona lepal laitana honarabadi mai pak pasi adum ngamgani khali mahakki oinadi handaki examination da mai pak liba asina loibanate makata na hena phagatna basu honakigani Public Service Commission na loba examination sing asidi parja miyam gi seba taunaba miyam gi yaifa thawang paikhatnaba afawa thabak thoram sing pangthonaba loiba miyam gi loina dona ahen ba wakhal losing tansinna basu honakigani khali Missing Jamjadaba Hiram Kayada Sotharaba Mayon Community gi Angamba Thaudang Kharadi Loramge Hainasu Khali Mahangnam Matamgi Oiba Miyam gi Thabak Thoram Sing Mangtholakpadasu Miyam Mateng Pangbiu Hainasu Apel Tawrakhi Loyana Hauziki Hograkliba Mairo Singna Ngahak ki Khanduna Nungai Thokpa Amadi Tungi Punsigi Miyam gi Samaj gi Kunai gi Karisu Khandana Leithokpa Asisu Mahiro Singna Tawbidanaba Tungidamak wakal munna khantaduna thabak tawbinabasu mahiroi khunai ge puning singsin ke